Assembly haibasi debate tawphamni debate ngambas singni leibak painaribasi haina Chief Minister na phungdokre ngasi Har Ghar Tiranga campaign ki saruk ama oina MSFDS ta pangthokpa Tiranga concert ta Chief Minister na makha taraduna hai Assembly da achum aran khudingmak evidence amadi proof documents sing puthoktuna hainingbo wafam hainagadabani amade miyam da leibak asida thokliba tawriba thabak thoram khangan gadabani haike ngarang pangthokiba parliament session da PM na lead tawduna opposition leader amadi union ki MLA sing puna speaker ga loirakpada punkhibabu thagatpa phongdokhe asum tawna manipur ki legislative assembly da su state ki policies sing amadi government ki policies sing ningthina khanaraba matung miyam da aseng ba chumma khanganchi masi democracy ki fazabani madu natabida assembly ki mapanda खदनबा सिंबीगनो हाइबा वफम थमखे महाग्न मखा तारदुना प्राइम मिनिस्टर बु थगतपा फोंदोखि प्राइम मिनिस्टर न पाइखलकपा खोंथांग सिंगना मियाम दा नेशनलिज्म के वहन दो खंगले अमदि G20 न कानबा पीबा सिंगी मरमदा थगतपा फोंदोखि लागलिबा अगस्त 15 दा गा मरी लेनना MLA सिंगना मागी जगाद लेरिबा रिलीफ कैंप सिंग लेरिबा लांजेनरपदगी चंगजफम लौदुना लेरिबा मोय सिंग अमदि अंगांग सिंग पुन चागलेन सिंदुना चामिनदुना नेशनलिज्म की आइडिया खंगन नबा थौरम अमा सिनबा खंगन की अमदे हर घर तिरंगा कंसर्ट तिरंगा एंथेम द जगोय उठखिबा मोय सिंग अमदे कोरियोग्राफी बु थगतपदा गलोनना तिरंग ट्राई कलर न मियाम दा फवन बा इथेलबो सिंथाखे Honorable Member Singh, Honorable MLA Singh, Honorable Minister Singh, punamakta ina request tawjari. Handaki 15 August se masidi khoi yamna laibak thiba tanja amada khoi se laye aduna aigi leijaba nangi leijaba sing tawre kanda MLA khudimakta ina request tawjari, Minister khudimakta ina request tawjari. Maraibak thirabi displaced person sing yum thadoga akhoi gi relief camp da leiriba mayam singi manakda Honorable Minister Singh MLA Singh na satpiraga saksara amatang harau saminar kanda leiriba angang sing da thuma hok saminarga nationalism ki feelings laihanbaga loina na sandokpaga loina awana taraba sing wari sanjaningi maduma akhoi gi leibiriba Honorable Minister MLA Singh na 15 August tuma compulsory lunch amam camp da sinbiragadi madugi damakta I am appreciate tawjagane na thamjage democracy in India parliament debate tawhamne assembly debate tawhamne debate ngambaduni lebak painarise lebak angnaris assembly manungda aranba achumba with evidence with documents let the people know it what exactly is happening in the state of Manipur what exactly happening in our country madhupunamuktu debate of parliament narang nung sidrayong narang parliament session lo repokanda mayam ama launaragasu honorable prime minister na lead tawrakanda union minister mayam even opposition ki leader Rahul Gandhi yauna sangaga khogi lok sabha ki speaker do the kursi korsale. That is the beauty of the democracy. I question you, come on, let us debate inside the assembly. Nganga se, laibak sida kari tauri kadori lakadori kamik kari taugi ngana gadabin. Not outside. Pakhum leiro de mpham ngang budu yadi. Ansar pina baya mpham du da debate budu that is the real democracy. Ansar leiro de mpham da pangang budu de that is not democracy. Assembly later in assembly the lady elected members in we should discuss inside the assembly hall and we should show to the peoples who is right, who is wrong, and what is the policy of the state, what is the policy of the government. Sigi mayam se that is the beauty of the democracy. And mapan thokraga khana do injan baduna tab hayeng rally chalaga attack tawro foreign rally chalaga attack tawro. That's not the politics. Ekhoi manung da thugairaga kari kanaba rally chatpa kangbu yaning da kangbu yanaba kangbu khanaradi Sinaradi, kanana mangjagani, akhoi praja akhoi masin ngata mangjagani. Leader waragadi emotion du phada batam batai. Leader waragadi praja singsibu bhap tana wari sabi batai.